Transport Department na dealer singa manaraga miyam otle. Gari leikhiba thamari hellafaoba number pidre. Registration gi smart card su fanghantre. Lanai miyoi kayana dealer singdagi gari leikhraba matung thamari dagi chahi ama faoba registration number su registration gi smart card su pibi dabadagi miyam da yamna chawna khudong chadaba thokhale. Asigumba thawang asi gari lauruba kangbu nadi Transport Department na dealer singa manaraga miyam otpane haina maral sirakle. Kangkhong ani amadi kangkhong mari panba gari nauna leijaba miyoi singna gari gi number amadi maru oiba che sang sing phangnana bohona bada yamdrabada thamari dagi chahi ama fawa changlakpa amadi matam chana che sang sing phangdana leiriba chairakta gari huran khiba yaurabasu complaint tawbagi khudong chaba laihandre. Chahi kharagi mamangdadi chayol amagi manungda Transport Department na gari gi che sang khudingmak gari leiriba mapu singda phanghalami. Adubu haujikti anobu system amani haiduna gari number loba IND napa amadi smart card ki RC book pibana chingba dealer singda maning tamhale. Gari leiba matamdadi dealer singaduna gari gi che sang ki smart card ki IND napagi amasung chahi ahongi insurance ki senfam loinamak lahore. Gari yonba numituda e-filing tawraga number lauthokpa amasung mari leinaba department na pirakpada chayol ama changningai karisu leite. Aduga housing na tha mari dagi chahi ama fawa customer singda mari leinaba che sang sing fangandabasi Transport Department khangda haibi yaroi. Maramdi gari lebigi che sang amasung sell date na chingba singi record matam chana thagalaktaba amasung matam chana registration tawraktabasi karigino haibo wahang ama fawa Transport Department na mari leinaba dealer singda hangba thengnate. Pumnamak asigi mathakta high security number plate IND Imphal da natraga district headquarters singda leiba transport office ta loinamak saba natraga panba ngamadu kamdongna Guwahati da tharaga Guwahati dagi number plate singadu amuk Imphal da purakhanbano haibasisu angakpa ma oire. Masina matam hena launabagi masak amasu oire. Dealer singna gari ga mari leinaba che sang sing mapu da matam chana pithokpa ngamdabasigi maru oiba maram Transport Department da kagadaba senfam singadu insurance ta thigadaba senfam singadu makhoina matam khara sijinnabaki aronba thoksil ama chalai rabra haibasi gari leiruba kangbuna mari leinaba singda maral sibu wafam oirakle. Gari leirubaga se sang phangba ngamdriba miyoi amana pause sida hai gari mapu singda piriba chaitheng asi kanada wakalaga achuma phangari amasung miyamna thengariba khudong sadabasi kanana koghangani. Hiram asida dealer sing amasung Transport Department na sanariba nunggi oiba lila asi Manipur leingakna yengsinbagi tangai fadaba lei. Mahakna makhatana haiki nauna leijaba gari huran khiba yaurabasu kanada amadi kadai chalaga complaint tawgadabana haibasu leingakna khanganbidabana complaint tawfam khangdre. Gari huran khre haina police ki manakta complaint tawba chalabasu gari gi che chang amadi gari number pirau haibana maram oraga complaint mafung phana tawba ngamdre. Amaromda gari yoliba myosingi manakta chalabasu maram ama natraga maram ama hairaga gari huran khrabanina atai athopa pambai leite hairakbana gari leiriba myosingda oina awaba taba haibadu oire. Hiram asigi matangda gari yoliba myosinga wari sanaruba matamda makhoigi maikai dagidi tawfam thokwa thabaksing tawduna DTO da adumak matam chana se sang sing thari. DTO na matam chana thabak tawdabadagi gari sing maru oina che sang sing amadi gari number na chingba matam chana fangdabani haina phongdorakli. Aduga amaromda DTO gi staff singa unaduna hiram masigi matangda wari sanarubada gari yoliba miyu singna matam chana DTO da che sang tharaktabana maram oraga athubu matamda nauna gari lejaraba miyu singna gari gi tangai fadaba che sang sing amadi gari number na chingba phangdabani. Karigumba gari yoliba miyu singna matam chana DTO da che sang sing tharak labadi adumak atenba matamgi manungda nauna gari lejarba miyu singda che sang amadi number na chingba sing pinana buhona haina phongdorakhi. Transport Department ki official amana pause asida hai Manipur da gari yoliba dealer kharadi che chang sing tanaribani haiduna amukta pulap thajilakpa yawi. Dongmagi yonkhiba gari sing adugi record sing numit khudingi tharaklaga mari leinaba che sang sing tanthoklagadi gari mapu sing dasu nungaigani amasung gari gi che chang pigadoriba Transport Department dasu polum leiroi. Pulap thajilakpa sigi nungi oiba wahan thok karino haiba khangde.